Imphal West ki Sangaithel awang lekai de ki leisabi ma ngarang de ki thiba phangdre hari ma ngarang si Sangaithel Olympic Park manak thlaiba miyam na una hobi hari maduregi mayum da halaktabadegi state amadi central forces sing yauna masing yam laba miyam na ngarang de ki Sangaithel gi akoibada thiba gi thaba asi satharakhiwani hausu phawbi oina de thiba phangdri hari Thiba humbigi thaba sita ngarang digi Sangaithel khuldagi mangkhiba ngangbam nanau sai kunga taruk surabi nupi ama mangkhiba ga mari lainana ngarang digi lamsang ashigi MLA rajana madi masanopa zayanda yaona ngasi phawba thibagi thabak sathariba sita saruk yakhibagi saktam amasu तो चेक करे तो चेक माजी से आगे चले हां माजी चेक करे बने 아시네 그 거기 가게 하니냐 봐 시중가랑 무슨 많이 났다고 해 봐 미카지 자로 야니 야니 Manipur ki national highway irang yamna kanba mafamda free movement lehanbegi dama Prime Minister Modi amadi BJP central leader singna CM Khemchand thagatpa phongokre hari masidrasna tanangarang Delhi de BJP leader sing meeting tawbada Manipur gi wafam puthokladuna CM Khemchand BJP leader mayamna thagatki suhari thawna hapiki Manipur da makha tana santi purak ngamlabadi CM Khemchand best CM award pinabasu BJP high command khanab laidi haba pawma ma'am na thamjari adubu kyamuk sumba paw nu haibaduri ma'am pun ngai minai patari तो चेक करे तो चेक माजी से आगे चले हां माजी चेक करे बने 아시네 그 거기 가게 하니냐 봐 시중가랑 무슨 많이 났다고 해 봐 미카지 자로 야니 누피에 거기 좀 가야 하고 해 봐 누피 그때 내가 전에 누피 야고 잔잔네 어 누구지 그런데 뭐 아코에 미야는 저번에 있나 봐 어 사러 가는 거 비오 거기 사러 야지 다 가자요 봐 시간은 가랑 우진 카드도 좀 제가 해 봐 많이 사실 나랑 가 펌을 가고 계시지 아도 미장게 해야 돼 거기 사이가는 장가 또 아도 미 인데야 돼 야 돼, 미 인데야 돼 뭐. 그리로 만은 좀 내가 또 갑니다.
ꯀꯩꯅꯣ ꯃꯅꯝ ꯄꯤꯗꯤ ꯃꯅꯝ ꯅꯝꯍꯜꯂꯤꯗꯣ ꯆꯦꯀꯞ ꯑꯃ ꯄꯥꯏꯔꯒ ꯆꯠꯄꯒ ꯌꯦꯡꯍꯜꯂꯤꯗꯣ ꯃꯥꯅꯗꯤ ꯄꯥꯏꯗꯕꯤꯗꯤ ꯆꯦꯀꯞ ꯆꯠꯄ ꯌꯦꯡꯍꯜꯂꯤꯗꯣ ꯃꯅꯝꯅ ꯅꯝꯃꯦ ꯈꯪꯉꯀꯥꯟꯗ ꯆꯠꯈ꯭ꯔꯤꯅꯤ ꯁꯦꯅꯥꯄꯇꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯌꯨꯛꯀꯤ ꯐꯤꯕꯝꯒꯤ ꯁꯛꯇꯝ ꯑꯃꯅꯤ ꯍꯥꯏꯕ चलो चलो tu yang ka ya song to na CRPO ong kalwa operation na Meithal license ho ala je wa nu ten ti a bol ꯁꯥ ꯑꯣꯏꯔꯕ ꯑꯣꯏꯅ ꯀꯥꯞꯄꯗꯁꯨ ꯆꯥꯝꯄꯨꯔ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯥꯗꯥꯟꯕ ꯑꯃꯗ ꯄꯥꯟꯗꯨꯅ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯨꯑꯥꯜꯂꯣꯝ ꯑꯦꯔꯤꯌꯥꯒꯤ ꯎꯃꯪ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯗꯨꯒꯤ ꯃꯃꯤꯡꯅ ꯒꯤꯟꯈꯥꯟ ꯁꯨꯋꯥꯟ ꯒꯨꯏꯇꯦ ꯀꯧꯏ ꯃꯍꯥꯛ ꯆꯍꯤ 60ꯃꯨꯛ ꯁꯨꯔꯦ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯁꯥꯗꯥꯟꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯝꯂꯛꯀꯤ ꯁꯥ ꯑꯣꯏꯔꯕ ꯅꯤꯡꯗꯨꯅ ꯀꯥꯞꯄꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ ꯁꯥꯗꯥꯟꯕ ꯂꯥꯛꯃꯤꯟꯅꯔꯒ ꯃꯐꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯠꯈꯤꯕꯗ ꯁꯥꯗꯥꯟꯕ ꯁꯥ ꯑꯣꯏꯔꯕ ꯅꯤꯡꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕꯗ ꯁꯤꯈꯤꯕꯅꯤꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯣꯒꯁ ꯇꯥꯡ 24ꯒꯤ ꯄꯥꯟꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯀꯨꯀꯤꯁꯤꯡ ꯍꯧꯖꯤꯛ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯄꯒꯤ ꯃꯑꯣꯡꯗ ꯁꯣꯏꯔꯣꯜ ꯂꯣꯏꯔꯛꯂꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯅꯥꯄꯤ ꯄꯛꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯒꯤ ꯂꯅꯥꯏ ꯂꯨꯞꯁꯤꯡ ꯑꯃꯗꯤ MLA ꯁꯤꯡ ꯑꯣꯏꯔꯛꯂꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ NRC ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯑꯀꯟꯕ ꯏꯍꯧꯒ ꯂꯣꯏꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯔꯣꯜ ꯂꯣꯜꯂꯛꯄ ꯍꯧꯔꯛꯀꯅꯤ ꯈꯟꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗꯕ ꯃꯤꯅꯝꯕ ꯋꯥꯔꯣꯜ ꯀꯌꯥꯃꯨꯛ ꯉꯥꯡꯗꯨꯅ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯟꯗꯣꯛꯄ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥꯃꯨꯛ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥꯃꯨꯛ ꯍꯧꯖꯤꯛ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯒ ꯌꯨꯝꯂꯣꯟꯅꯕ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯕ ꯌꯥꯗ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯕꯨ ꯅꯝꯗꯨꯅ ꯃꯨꯟꯅꯕ ꯁꯤꯜꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯉꯝꯕ ꯉꯝꯗꯕꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥꯃꯨꯛ ꯍꯩꯖꯤꯜꯂꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯀꯌꯥꯃꯨꯛ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯈꯪꯅꯔꯕ ꯃꯔꯝꯅ ꯃꯤꯇꯣꯞꯅ ꯏꯔꯝꯗꯝ ꯃꯨꯟꯅꯅꯕ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯧꯔꯤ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯄꯥꯟꯗꯝ ꯐꯪꯅꯕ